kidnap taunabu honaramba thorang mai pahankhidre city police station gi manukchanna leiba thangal bazar area da KCP taibangan group ki miyoi singna miyoi ani kidnap taunabu honaramba thorang police na mai pahankhidre hairi police ki pauna hairi bana thodo adu gu mari leinana KCP taibangan group ki miyoi ama phare mamingna ten subam bangkem Elias punsiba Elias saktek pakawe nambol laiton jam makhale kai dagini pharba miyoi asidagi maru taret yawba 9mm gi pistol ama amasung angawba machugi gypsy ama recover tawre haire o sing paktak na transfer tawkhre Manipur police ki DGP na thokibo order amagi matungina o sing paktak na transfer posting pikre kuki militants gi drone thagalakre haire ngara ayu pung tararom taba matamda kuki militants sing oigani hana thajaba drone ama pangai area gi nongthaki sarukta matam sangna paiduna leiba maikai adungi miyamna uba phangki haire manak nakpada leiba khunja singna phungdoropagi matungina drone ado yupung 13 henba phawwa pangai area gi nongthaki sarukta koi paiduna leiramlaga mafam khangdana mangki haire arambai tengolgi PRO Robin Mangangna Athingba kya thamkhre ngarang December 3 tagi hauraga sekmai gi akoibada leiba sekmai tendong yang maharabi phaidinga gi akoibada leiba yu vendor sing amadi dukan gi namada yu yoliba sing numidang pung 3 ki matungda hangbada Athingba thamle haina arambai tengolgi machin chatpa Robin Mangang khwairak pamna social media gi khutangda phongdoragle hojik oileba phiba masida numidang gi matamda yu thakchinaraga yamna toina pamdaba thawdok khana chainaba kaya tholakpadagi tangai fadana thohan ningdaba thawdok thoktanaba gi dama numidang pung 3 tagi hairiba mafam sing asida yu yonba amadi thakpada Athingba thamle aikre lal mayok narabasu sarkar gi war on drug lepa leite state asina irang mayok narabasu leptanu chatharagliba war on drug ke saruk amoina garang ukhul district ki khamason range da lam ekar kunthra da tharamba yamlaba popi pambi sing detect tawre loinana popi sing adu tharamba da chenaba mioi mari phagat khre haina police ki pawaman haire pawasina makha ta na haribana pharaw mioi sing adu di paimi ramsat sahi kuntaret latsan simra sahi nifuga mapan kapangkui khasim amasung yatai SB kawi makoidagi airgun ama amasung thang ani phagat khre hairi atopa mana mau police station gi manung chanba mau pudong da lam ekar amada tharma popi pambi sing operation gi saru ama Manipur police forest department amasung executive magistrate yawba team amana yanthatuna mangan khre loinana village chairman gi mathakta mathau taba action sing lokhat khre hairi